ngasi State Assembly mifamda chaliba senba sahi lising ani kumari kumanga gi budget estimate tagi Public Works Department ki lupa crore lising ama samapan kunmari lakh humdain thoi kaithoknaba demand da khanna neina khebgi pa khumpirna Works Minister gi mohut silaga Chief Minister Thomba Biren Singona haikre madudi National Highway number 38 Imphal Jiribam lambi gi mafam kharadi aeroplane taba yaba mawongda leirabani hojik lambi phatriba amadi sembal loidriba mafam sing adudi lamgi compensation da sayetnaba leibadagi thabak subada thengthakibani atopa mana Kaksing district ki manung chanba wawai lamkhaidagi sugunu phawbagi khudong chadraba lambi su chaliba senba sahi asigi manungda sungsoi soidana semlagani haibagi thajaba su pikhi Mahuksagung masi ayuk pung taramatoi tabada speakers thoksom sektabada singona preside tawduna State Assembly mifamgi hek ahuwa saksa mangi mifamda 0 hour gi khudong chaba lawraga NPP gi Irengbam Nalini Devi Oinam Kendrana mahaki constituency gi manung chanba Laimram waroi singdagi mioi chani kunipan rom irang asina maram oiraga Laimram High School da hangba relief camp ta leiri aduga atopa mioi chama 19 romna mari mata amandi khangna sanaba singi yumda saidangduna leiri haiki mahangna makhatan hai relief camp ta leiriba singdi lainga ki khudong chaba sing phangli aduga khangna chanaba maru mapang singi mayumda saidangduna leiriba singdi khudong chaba asi phangdri mari lainaba deputy commissioner da che sangna singba pisangre adubu ngasi phawdi mateng amata phangdri maramaduna lainga asina yangsan bayaba yangsan biu haina hausi pung singsanki ngasigi mifamda chaliba senba sahi lisangani kumari kumanga gi budget estimate tagi tongan ba demand tare ti apunba sempham rupa crore lising ahum sani humfumapan lakh maudra taru lising mari khanna nainaraba matungda ayaba pikhi demand sing amadi senpham adudi demand number taruk transport ki rupa crore kumari lakh humfutaret lising maudra humdoi demand number nipan Public Works Department ki rupa crore lising ama samapan humdra mari lakh humdra ni thoi lising nifunipan demand number mapan information and the publicity ki rupa crore tara mapan lakh yangkhai lising kuma thoi demand number tara taru cooperation ki rupa crore nifu mari lakh humdra mari lising maudra taret demand number kunthra manga printing ki rupa crore taret lakh manga lising yangkhai demand number kunthra taret fishery gi rupa crore marifu mapan lakh maudra manga lising kunthra nipan amasung demand number nifu mari social welfare department ki rupa crore lising ama chama sumna mapan lakh kumapan lising yangkhai taret ni demand sing adu khanabada transport PWD information and publicity amasung social welfare gi demand da opposition congress ki Surya Kumar Okram Kangujam Ranjit Singh Kasam Megachandra Singh amasung Thoksom Lokeswar Singona tongan ba hiramda kat motion sing puthoki demand sing adu punna khana nainab hawdoloduna congress ki Surya Kumar Okram khangabo kendrana tukhatki ba kat motion sing move tawduna hai lamdam asigi waina ngari namnaba nga mapalomdagi pusalagli basi chaurangna sahi amada rupa crore chani romgi oirangani hariba sempham ase mapal lamda sakhrabani state asida tumhubu nati maramaduna ngagi pothok hengat hanaba akhang hitanaraga policy ama semba tangai phadi social welfare gi matang da hai ahal oirba singda piba old age pension matam sana phangtaba kuire kumjali singani 19 18 dagi anuba hapasu udre maramasina hojik phawa old age pension gi pithok taba sempham kayam leibegi haibado khangan biu haibagi wafam thamki Congress ki Kangujam Ranjit Singh Sugnu Kendrana PWD gi demand kat motion potholoduna Kaksing district ki manung chanba wawai lamkhaidagi sugunu phawbagi lambi asi sembiraroi dra haibagi wafam thamki lambi asigi matangdadi panbu paningdre loinana state asigi ayamba lambi singgi phibam asuki matik phatre patle pumle namthire haiki sidagi hena hainingai leite wawai lamkhaidagi sugunu phawbagi lambi ase sembinaba haimanladana ikaiba phawbo yaure aduna DPR thakre khotkre haibana singba haibado taningdre asengba semgadra semoidra haibado khangan biu haina taksingi Congress ki Kasam Megachandra Singh Wangkhem Kendrana Transport Department ki demand observation pirduna Imphal ki Bir Tikendajik International Airport asi maming hongdok hongjin taunaba thawrang leirbra haiba lainga ki amasung mari leinaba minister ki pung singsanki PWD ki demand hangna hai kumjali singani tara tare BJP lainga lakpadagi sahi ki wak
program sembase April May dagi hawi sahi kharadi semkhidre kakhibasu thengnare masina maram orga lambi thong ayamba sembidre ngarian phaurga saliba Imphal Jairipok lambi gi phibam loire program semdaba lambi semba ngamdaba ase center dagi fund laktabanara haibagi wafam thamki district amadi village amaga phaunaba lambi singsu semdaba thorang tobiyu haiki Union Minister Pauna, Imphal Jiribam Lambi ase aeroplane taba yanaba sembani hakibedo hojikti loire JCB road hairaga khangnare NIDCL na paiba National Highway amasung Trans Asian Highway sing matam jana loisinba ngamdre Jasami Urkul Imphal lambi gi thabak khususu manglomda sangsinba ngamdre Imphal Dimapur lambi Imphal More lambi na singba gi thabak khongjel kayam progress lerbagi haibedo khangdingi haiki Information na publicity ki demanda kat motion putholgaduna journalist community na thengnariba awaba khudong sadaba sing ubada amadi tabla nungaite media da akan aring singbagumna tawbase freedom of press singnabani haina lawi asigumba thogdoki matangda kari action lokapa leikhrebage haibado khangding haina su ke megachandra singona phongdoki Congress ki thoksom lokesor sing khundrakpam kendrana tongan tongaman demand kat motion pukholaduna lambi thong leiba ki office building na singba sema sabagi thabak matam sana lokhataba lamdam asigi thekadar singda work order award tobidaba amadi lisingani kumari kumanga gi work program semdagi matangda lenga ki pung singsangki mangna hai Public Works Department asema mingta ngaire work program estimate DPR na singba department asina sem sarga thabak na company ta loina pithokre hairiba company sing asina masing yamraba labor sing pusalatuna sahi ahu mari laisallaga lamdam asiki miyoi singa tonna tinare masina maram oraga state asigi economy amasung yellow missing ngak senduna kannana ba hona brasu khudong sada mayok nare aduna PWD gi official sing da tainari yellow mi amadi state economy da pirakle ba sapu ase kannaba hona bada kharamakai mateng pangsi harbadi PWD hinkalansi haibagi akando mot piki social welfare department gi matang dasu all age pension matam sana phanganaba hona biu amadi phangan biu haina phongdoki nungthil gi mi phamda khanna nainakhiba sing adugi pakum pirduna works minister gi mot sillaga chief minister nongthom biren singhona hai lambi thong phaba haibasi yamna tangai phadi achaubo lambi sing sanggonaba angama thakta honari kaksing district gi manung janba wawai lamkhai dagi sugunu phawgi lambi semdabai lupa crore nifu mangagi DPR senduna thakre lambi asi sendunaba lupa crore ani lakh mawdra mangagi sempham ayaba pirakle ngarian phawraga Imphal Jairipok lambi asisu mapung phana semnaba saruk ani thokna sanction tawre athuba matamda tender process tawrgani thabak tapalli base ayamana lamgi sayenaba leibadagi ni haraduna lambi sembada quality compromise sungtau tawroi haibagi akan wafam thamki chief minister na hai local contractor da piba yaba yadaba thabak kharasu adum leitaba nate Imphal ring road amadi concrete road sem sabagi thabak ayamba loisalagle thabak ase loisalabadi hairiba lambi asi sahi nifurom semdaba yagani state asigi oina lupa crore lising ma sahumlongi national highway project tara pakhali Imphal More Palel Sandel Tamenglong Khongsang lambi sembagi saru ayamba loisale haina pagdongke work program sembagi matang chief minister na hai kumjali singani kumathoi kunithoi phawadi hairiba program ase semlami adubu kunithoi kulumdoi di kakre saliba senba sei asigi oina di lepnadri haina se phongdok transport ki matang da minister Kasim na hai special highway patrol police ningchina mathok tawri road safety gi damakta anakpada leiriba miyamna mateng kayasu pangli mangna hai lambi accident ti phana yamna hanthare kumjali singani tara nipanda lambi gi accident da miyoi sahum yankai tare sikhi adubu kumjali singani kuromdoi dadi miyoi sama sumna ohum khak sikhi transport department na matam gi oina piba instruction da miyamna sagot piba wali maramaduna gari thauba singna lengak na piba rules nimthina ngakna sapina ba mang appeal tokhi Jasami Urkul Imphal lambi gi matangda mari leinaba authority da phana yamna haijare adubu thabak oina di pakhat per leitri Imphal gi Bir Triganjaji International Airport ke maming hongdo jin tawbugi wafam hojik phawbugi di leitri hainasu minister Kasimana phongdoke lamdamase thokliba irang asina maram warga mamang sei lisingani kulumdogi October thadagi mairo singi damak lambi manga da gari thaba hore lambi sing adugi manungda Imphal dagi Kaksing Lamkhai Imphal dagi Moirang Imphal dagi Kaksing Imphal dagi Mayang Imphal yawi serau phawwa service tawnabasu hotnari thokliba irang asina maram warga transport department ki revenue da kharam makhai sothare haibagi wafam su thamladuna hojik phawda lupa crore 33 lakh 33 romtama khongoli haiki
Information and publicity ki demand pukhat ki ba kat motion singi pa khum pirduna Minister Dr. Sapam Ranjan Singona hai journalist singi yaifanaba Information and Public Relations Department na lakhot pa yaba thabak lakholi hauji phawade accredited card sama sumna taruk amasum general card samri journalist sing the piri Imphal den numit khudingi nungthil da phongba English pawche Imphal Times ki pawi amadi ayukta numit khudingi phongba naron thogdang pawche gi editor da aki akhang piduna sathala thabak sing ado ningchin thigali ngarang nahan da Impact TV gi journalist ama sokhibagi watho adusu chapchana yengsali Home Department nga tanaraga tawfam thokpasing tawani habagi thajabasu minister na piki minister gi pakhum tarba tungda kaisa megachandra Singona hai press media gi freedom amasung movement na democracy gi magun hengal alibani maram aduna field thengnariba khudong sadaba sing amadi aki akhangi matanasu yangsenbinaba lenga ki pung singsanki Social welfare ki demand khanana bagi pakhum piraduna minister Haikham Dingona hai all age pension scheme bi sempam pithok tabal leiri masia sel thungi phibam kaya phatabadagini adubu athuba matamda kari tawba yabagi haibado yangsellaga pithoklaba honari all age pension scheme ase center amasung state haina ani thokna lei center gi kanglopta pensioner lising nipu sanipan kunthra nithoi leiri aduga state ki kangloptana lising ani subna taratare BJP na losing ba lenga leitringai mamangda beneficiary lising nipu manga samapan sumna manga lerami haujukti lising kunthra nipan sumna nipu hengatle maramaduna apunba all age pension gi masing ase state ki waina lising maripu humdoi samapan nipu manga ni haina su khanganki ngari nambada mapandagi phabo leiduna asoba sempham soidina salomgani mado committee ma semnaga kai tobu yabagi habdu yangsangi haiki ngasigi miphangi wangpakhum hek loibaga opposition congress ki kangujam Ranjit Singh Sugunu Kendrana Bisnupur district administration na relief camp ta leiba miyoi ama sikhibagi poloina honabada mateng pangbiyu haiba yakhide haibagi matangta calling attention motion ba pukatuna khanaki Keranji Singhona motion andu putholoduna hai relief Kem sing ase baitarani werak le haina media da phawba phongna pa thengnare relief camp ta leiriba sing ase lenga ki kasadi da leibagumani makhoi gi afafata punamak lenga na lofam thoi aduna kanagumba ama leitabada poloibada mateng pangbiu hairubada Bisnupur district administration na paisa leite haina bibida base yamna nungaite amasung pende lenga ki maikai health card pirabasu maduna layengani haina leithopati yaroi relief Kemta leiriba sing ase tha tara manga sure DC ki khul khawdagi paisa putolaga mohi mateng pangmasu ngamloi aduna lenga ki policy ma semduna awaba tarba singi mateng pangna bhona pham thoi Sugunu Kendra maktada mioi taragi matakta sikhre hairaduna awa phamda tadana ba kari thorang paikhatli bage haibado khangningi loinana awa ana da mateng pangna ba lenga ki policy ma semina ba taksanki motion ndagi pakhum birduna home su puriba chief minister nongthom biren Singona hai Relief camp ta leiba mioi leikhidabasi nungaite handak aibam ibotombi sei humdraundoi leikhidaba adugi matangda July 35 da aiba cherolama Bisnupur district administration da piduna mateng pangbina ba hajaraki madugi matungina nonganba haibadi July 18 da lupa lising 13 mateng pangduna poroikhibani media housing na loinamakti nate adubu karana irang saganaba honaba adum yawi irang saganaba honabagi mota irang nyantanaba honabada mediana mateng panganingi haibi wakom thangki irang asina maram warga tongan ba relief camp ta leiriba mioising ana yarokpa hidak langthak leiba ngamdaba leirabadi mari leniba deputy commissioner da report tawraga darkar oibado adumak phanganba yai amadi phangalli hainasu simmission phongdoki ngasigi mifamna lengang na puthokpa bill mari khanna ne matungda pass tawkhre bill singadudi chief minister nongthom Biren Singhona puthokpa di Manipur contingency fund bill lisingani sumna kunmari the Manipur scheduled caste and the other backward classes bracket regulation of insurance and the verification of caste certificate bill lisingani kunmari amasung Education Minister Thorongcham Basanta Kumar na puthokpa the Dhanamanjuri University Second Amendment Bill lisingani kunmari amasung the Manipur Private School Registration and the Regulation Amendment Bill lisingani kumari ni tungda ngasi khanagadaba agenda leitabadagi Speaker Thokchom Saitrapata Singhona hayeng ayuk pung 13 fawba mifam yeithokle haina lapthokhi